Langol Game Village ta saidangduna leiriba IDP singbu chatkhro haina order thorakpabu yamna kanna yaningdaba fongdorakli. Hauzik Langol Game Village ki government ki quarter singda saidangduna leiriba lanjelakpa mioi singbu eviction tawbagi thorakliba order bu IDP singna yamna kanna yaningdaba fongdokre. Manipur Press Club tangasi pangthokiba paugi mifam amada sorokhaibam arpana kaubi lanjelaktuna leibi amana fongdorakpada September gi tang 19 da numit 10 gi manungda eviction taw haiduna order ama thoraki. Hairiba order adugi matangda Imphal West ki DC dasu aiba cherol ama pisinduna authority gi side tagi order adu handok pinaba amasung IDP singi kharada oirbasu khanthabinaba che iduna appeal tawkibasu laikre. Adubu hauzik fawbada authority ki side tagi positive oiba response amata lanjelaga yam thina wana lei ngai gi tanja sida akoi gi Langol Game Village ta leiba quarter da khoi leijabani sarkar gi quarter sida hauzik che ma thoksale akoi thokhro haibagi si thokhro haibagi che se tholakpa sida akoi yam thina nuai jade akoi yumda akoi se hauzik lanjelaga yam thina wana lei ngai gi tanja sida akoi gi Langol Game Village ta leiba quarter da khoi leijabani sarkar gi quarter sida hauzik che ma thoksale akoi thokhro haibagi si thokhro haibagi che se tholakpa sida akoi yam thina nuai jade akoi yumda akoi yumu henba kadai da leigi akoi yumda yam thina leijaningi sida leisi nuai ba nate akoi yam thina thamoi sokna leiringai gi timing sida akoi bu chakhro na haibi base sigi se akoi thamoi sokna nuai jade aduna akoi kai gum chakhro haiba taragati akoi security matik chana pibiraga akoi mafamda hanjanri ba akoi di si sukta thadoroina mafamdi thadoroina akoi lepjare aduna hojik tawraiba thabasi sarkarna khitang yeng sangjanbiraga akoi da nungsibibai miyeng dilai dana sumaina oina tholakpase yam thina akoi nuai jade haraga thamjag